viewers, welcome to Times of Manipur, and you're watching, as usual, Coffee with Times of Manipur. Coffee with Times of Manipur, hairiba koi satellite private channel asida koi lamdamasigi Manipur gi natraga notice ki koi inghirak liba satrasing amasung budding talents koi in the field of arts, culture, literature, science, sports. Punamaksida koi mayamna achawa platform pigeoning bagi adumba asam glo na ngasi su adumba research scholar ama handakta nauna pangthokhiba Indian Science Congress Association gi the young scientists ki manafang biraklaba adumba koi chanama mapumse pudun laksari. Welcome Miss Nilupher. Nilupher lingsin direction koi coffee with Times of Manipur da akoi am nungai je maramdi Manipur sida haitare ko in the field of literature the culture the sports the koi powerhouse ni lejaraga science ki lam sida so no budding star mai ama tholok se we are very proud of that and we are very proud of you as well ado especially akoi gi Muslim community dagi amna kan hen like tam pakai se so Manipur da bri am tam ka koi mapan da leru dagi am ka hen adi thengnade ko story se su koi media gi am obia story se like tam de kote ka have gi me am su like na maybe wrong or right ko adu ko jo khanjelu ni na ko smai tonos communities dagi like han tam kholak ba then signing in that particular field, that is also something we think like, oh, credible. Adu sing matang sida koi ahamba lak sida ngai sida ko hojiki Indian Science Congress Association gi asugumba moina satha dunu leire bosi yam premier ni masi yam reputed ne koi tari tajere ko adu sing matang kitang detail habi yo handa ki no yang scientist sing si award kya mu phangbono curriculum de ke apply tropono India gi manung beti tobra natrag masi foreign country gi student mem se tobra scholar mem tobra adu kitang koi da khangdiyo haijage Hariba Indian Science Congress Association asina pangthoi bi event asi aina phangkriba si 105th subadani okay more than one century or Hariba award asina hadi Hariba award asi each and every year 14 young scientists khangatle okay Hariba 14 se hadi tongan section taramari de khangat pani it has to be in the field of science only in the field of science only. Okay, yours is in anthropology. Anthropological and behavioral sciences. Okay, anthropology is science ka counter. Kuch kharab na hai anthropology is arts ne hai. Anthropology is a part ahum le ri ba koi te. Hai badi physical anthropology hai ba amne. Amana social anthropology, amana prehistoric archaeology hai ba amne. Okay. The physical anthropology is science ka hai physically human beings ki scientific reason myam se physical anthropology da tamme ba okay adu lakse ko adu mai ran topic da lakse usi ki matang do hai Indian Science Congress ki usi ki particular award se hariba award ase habadi magi screening se khudak ta tawbanate khoi first akoina paper ama hana thajarani habadi paper akoi July ki August ki 12 fobo mamang da akoi paper mahana association da thabirani adu matung da moi scrutiny tawrani moi check review process tawra matung da moina ahamba gi report hana pirakani hariba paper ase select or represent tawbagi damak ta haina adugi matung da mo events gi second day da akoi gi young scientist award gi program habati presentation program se second day da thamje aduga second day sida akoi ki competitors myam sina presentation pirani piriba presentation as almost PowerPoint oina pihalle PowerPoint presentation sida moina screening tawra matungda jury member gaina khangatlaga numit sida khudakta lauthokpide last day akoi valedictory function gi numit sida moina lauthoga last day numita 14 hours being conferred to students ko in different fields of science ko ado sigi se khoi gi ev magi khoi gi kano se anthropology hai tare ko anthropology and behavioral science ka mai leina hai tare ko this apply kya to be mai category sida akhoi gi category sida presentation p base scrutiny aham bagi first paper presentation gi select obada manga khale akhoi manga khangare habati paper di amla ambe akhoi da khang hande du madi aduga manga khangal final stage de di manga khangale hariba manga se dagi ama select oba okay manga se kai kelam how tough that was kai kelam go exam moi se Lucknow dagi yawe almost UP side dagi yawe aduga amadi akhoi gi aina hujuji tawjariba Delhi University gi isama ke departments dagi agi junior ama se yawe
ꯑꯩꯈꯣꯏ ꯃꯉꯥꯁꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤꯅꯤ ꯑꯍꯨꯝ ꯑꯃꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤꯅ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯗ ꯇꯧꯕ ꯃꯣꯏꯅ ꯁꯥꯏꯀꯣꯂꯣꯖꯤꯗꯒꯤ ꯂꯥꯛꯄꯅꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯨ ꯌꯥꯎꯋꯦꯕ ꯕꯤꯍꯦꯕꯤꯌꯔꯦꯜ ꯁꯥꯏꯟꯁꯦꯁꯇ ꯁꯥꯏꯀꯣꯂꯣꯖꯤꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯒꯤ ꯄ꯭ꯔꯣꯁꯦꯁꯇꯤ ꯀꯃꯥꯏꯅ ꯔꯤꯁꯔꯁ ꯏꯁꯥꯒꯤ ꯔꯤꯁꯔꯁ ꯇꯧꯕꯗꯣ ꯄꯦꯄꯔꯁꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁꯁꯤ ꯅꯪꯒꯤ ꯄꯦꯄꯔꯁꯤ ꯀꯌꯥꯝ ꯁꯥꯡꯒꯗꯕꯅꯣ ꯂꯣꯏꯅꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤ ꯀꯌꯥꯝ ꯁꯥꯡꯒꯗꯕꯅꯣ ꯃꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯎ ꯌꯨ ꯄ꯭ꯔꯤꯄꯦꯌꯔ ꯐꯣꯔ ꯗꯦꯠ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯦ ꯑꯩꯈꯣꯏ ꯄꯦꯄꯔꯁꯦ ꯃꯦꯟꯂꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯥꯔꯇꯤꯀꯜ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯕꯗꯤ ꯃꯦꯟꯂꯤ ꯕꯦꯁড ꯑꯣꯟ ꯄ꯭ꯔꯥꯏꯃꯔꯤ ꯗꯦꯇꯥꯗ ꯇꯧꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯩ ꯒꯦꯗꯔ ꯇꯧꯔꯒ ꯑꯗꯨꯗ ꯏꯒꯗꯕꯅꯤ ꯄꯦꯄꯔꯁꯦ ꯃꯣꯏꯅ ꯄꯤꯔꯤꯕ ꯂꯤꯃꯤꯠꯁ 3000 ꯋꯥꯔꯗꯁꯀꯤ ꯂꯤꯃꯤꯠ ꯄꯤ ꯑꯗꯨꯒ ꯄ꯭ꯔꯖꯦꯟꯇꯦꯁꯟꯁꯤꯅ ꯋꯤꯗꯤꯟ 10 ꯃꯤꯅꯠꯁꯇ ꯀꯣꯏꯁꯟ ꯑꯥꯔ ꯄ꯭ꯂꯁ ꯄ꯭ꯔꯖꯦꯟꯇꯦꯁꯟ 10 ꯃꯤꯅꯠꯁꯇ ꯂꯣꯏꯒꯗꯕꯅꯤ QA ꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄ꯭ꯂꯁ QA ꯁꯤ 10 ꯃꯤꯅꯠꯁꯅꯦꯕꯀꯣ ꯑꯗꯣ ꯍꯥꯎ ꯌꯨ ꯑꯦꯛꯆꯨꯑली ꯑꯗꯣ ꯁꯤ ꯅꯪꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯁꯣꯔꯁꯀꯤ ꯅꯪ ꯗꯥꯇꯥ ꯀꯂꯦꯛꯁꯟꯒ ꯇꯧꯕꯁꯦ ꯁꯤꯒꯤ ꯅꯪ ꯐꯤꯜ ꯋꯥꯔꯛꯁꯤꯗꯤ ꯀꯗꯥꯏꯗ ꯇꯧꯕꯤꯒꯦ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯩꯅꯣꯁꯤꯒꯤ ꯅꯪꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯁꯤꯒꯤ ꯐꯤꯜ ꯋꯥꯔꯛꯁꯦ ꯑꯩ ꯗꯦꯜꯂꯤꯗ ꯇꯧꯖꯩ ꯗꯦꯜꯂꯤ ꯄꯣꯄꯨꯂꯦꯁꯟꯗ ꯇꯧꯖꯕꯅꯤ ꯑꯁꯤ ꯀꯔꯤ ꯇꯣꯄꯤꯛꯁꯤ ꯀꯔꯤ ꯇꯣꯄꯤꯛꯁꯦ ꯑꯩꯅ ꯑꯣꯚꯔꯋꯦꯠ ꯑꯦꯟ ꯑꯣꯕꯦꯁꯤꯇꯤ ꯑꯣꯚꯔꯋꯦꯠ ꯑꯦꯟ ꯋꯦꯁ ꯔꯦꯁꯤꯌꯣ ꯑꯦꯁ ꯑ ꯔꯤꯁꯛ ꯑꯣꯐ UCP1 AG ꯖꯤꯅꯣꯇꯥꯏꯞ ꯍꯥꯏꯔꯒ DNA ꯃꯥꯔꯀꯔꯁꯇꯒꯤ ꯇꯧꯔꯒ ꯇꯧꯖꯕ ꯇꯣꯄꯤꯛꯅꯤ ꯑꯣꯀꯦ ꯑꯗꯣ ꯁꯤꯒꯤꯁꯤ ꯅꯪ ꯍꯥꯟꯅ ꯀꯩꯅꯣꯗꯗꯤ ꯗꯥꯏꯕꯦꯇꯤꯛꯁꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯅꯪ ꯄꯦꯄꯔ ꯀꯌꯥ ꯑꯃꯗꯤ ꯏꯈ꯭ꯔꯦꯗꯅ ꯑꯗꯣ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯈꯤꯕ ꯄꯦꯄꯔꯗꯨꯗꯒꯤ ꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯄꯦꯄꯔꯁꯤꯅ ꯈꯔ ꯗꯤꯇꯦꯜ ꯑꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤꯗꯨꯗꯒꯤꯅꯁꯨ ꯍꯦꯟꯅ ꯐꯖꯩ ꯑꯗꯨꯒ ꯁꯤꯅ ꯑꯅꯧꯕ ꯑꯩꯒꯤ ꯑꯅꯧꯕ ꯋꯥꯔꯛ ꯑꯃꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯇꯧꯕ꯭ꯔꯥ ꯀꯔꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯀꯩ ꯂꯩꯒꯦ ꯁꯤꯗ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯄꯣꯄꯨꯂꯦꯁꯟ ꯈꯦꯠꯅꯔꯦ ꯑꯩꯅ ꯍꯥꯟꯅ ꯄꯕ꯭ꯂꯤꯁ ꯇꯧꯖꯈꯤꯕ ꯄꯦꯄꯔꯈꯩꯁꯤꯅ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯇꯧꯖꯈꯤꯕꯅꯤ ꯃꯦꯟꯂꯤ ꯗꯥꯏꯕꯦꯇꯤꯁꯇ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯖꯈꯤꯕ ꯄꯦꯄꯔ ꯑꯁꯤꯗꯤ ꯑꯩꯅ ꯗꯦꯜꯂꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯗꯦꯇꯥꯗ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯁꯤꯗ ꯆꯪꯁꯤꯟꯖꯕꯁꯦ ꯃꯣꯂꯤꯀꯨꯂꯔ ꯂꯦꯚꯦꯜꯗ ꯑꯩꯅ ꯏꯖꯕꯅꯤ ꯍꯥꯏꯕꯗꯤ DNA ꯁꯦꯝꯄꯜꯁ ꯀꯂꯦꯛ ꯇꯧꯔꯒ ꯃꯣꯔ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯑꯣꯏꯅ ꯇꯧꯖꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯤꯔꯀꯣ ꯑꯗꯣ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤ ꯏꯟ ꯃꯅꯤꯄꯨꯔꯗ ꯑꯣꯕꯦꯁꯤꯇꯤ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯛꯁ ꯑꯗꯨꯒ ꯁꯤ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯦ ꯁꯤ ꯀꯌꯥꯝ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯀꯌꯥꯝ ꯂꯩꯒꯦ ꯔꯦꯠꯁꯦ ꯅꯪꯒꯤ ꯁꯦꯝꯄꯜ ꯁꯥꯏꯖꯇꯨ ꯀꯌꯥꯝ ꯀꯣꯏꯒꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯦꯝꯄꯜ ꯁꯥꯏꯖꯁꯤꯒꯤ ꯃꯇꯨꯡ ꯅꯪꯒꯤ ꯐꯥꯏꯟꯗꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯑꯩꯒꯤ ꯁꯦꯝꯄꯜ ꯁꯥꯏꯖꯁꯦ 400 ꯁꯦꯝꯄꯜꯁ ꯂꯧꯖꯈꯤ 400 ꯁꯤꯗ 200 ꯀꯦꯁꯦꯁꯅꯤ ꯑꯦꯟ 200 ꯀꯟꯇ꯭ꯔꯣꯜꯁ ꯍꯥꯏꯕꯗꯤ 200 ꯑꯣꯜꯔꯦꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯗꯥꯏꯕꯦꯇꯤꯛꯅꯤ ꯍꯥꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ 200ꯁꯤꯅ ꯗꯣꯛꯇꯔꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡꯗꯤ ꯇꯧꯖꯔꯒ ꯀ꯭ꯂꯤꯅꯤꯀꯦꯜ ꯃꯣꯏ ꯇꯦꯁꯇꯤ ꯇꯧꯔꯨꯔꯒ ꯗꯣꯛꯇꯔꯅ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯗꯦ ꯍꯥꯏꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄ half ꯅꯪꯒꯤ ꯁꯦꯝꯄꯜ ꯁꯥꯏꯖ halfꯁꯤ ꯑꯣꯏꯗ꯭ꯔꯦꯅ ꯂꯧꯔꯦꯕꯀꯣ ꯑꯗꯨꯇꯥꯔꯗꯤ half of the Muslim population probably are free from diabetics ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯨ ꯁꯤ ꯅꯪ ꯔꯦꯟꯗꯝꯂꯤ ꯂꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯍꯥꯏꯐꯦꯠꯂꯤ ꯅꯪ ꯈꯔ ꯆꯤꯡꯅꯕ ꯃꯤꯁꯤꯡ ꯌꯦꯡꯉ ꯐꯤꯖꯤꯀꯦꯜꯂꯤ ꯅꯦꯆꯔꯦꯜꯂꯤ ꯌꯦꯡꯉ ꯂꯧꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯑꯗꯨ ꯅꯪ ꯂꯧꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯒ ꯊꯝꯈꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯍꯥꯟꯕꯗ ꯑꯩ 400 ꯁꯦꯝꯄꯜ ꯁꯥꯏꯖꯁꯦ ꯏꯁꯥꯅ ꯈꯟꯖꯔꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯄꯜ ꯁꯥꯏꯖ ꯑꯦꯁꯇꯤꯃꯦꯁꯟ ꯑꯅ ꯂꯩ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯀꯦꯁ ꯀꯟꯇ꯭ꯔꯣꯜ ꯁ꯭ꯇꯗꯤꯗꯗꯤ ꯑꯣꯜꯃꯣꯁ ꯏꯀ꯭ꯋꯤꯂꯤꯕ꯭रिꯌꯝ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯔꯨꯜꯁ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ 200 ꯂꯧꯋꯦ ꯍꯥꯏꯕꯗꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨ ꯑꯦꯖ ꯂꯤꯃꯤꯠꯁꯦ ꯑꯩꯈꯣꯏꯗ ꯐꯤꯛꯁ ꯑꯣꯏꯅ ꯄꯤꯔꯛꯄ 20 to 45 years ꯄꯤꯔꯛꯄ ꯑꯍꯜꯂꯣꯟꯗꯕꯨꯗꯤ ꯌꯥꯝ ꯂꯩꯖꯔꯒꯁꯨ ꯌꯪ ꯑꯦꯗꯜꯇ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯗꯤ ꯖꯁ ꯑꯦꯖꯨꯝꯁꯟ ꯑꯃꯅꯦꯕ hypothetically negligible ꯅꯤ ꯍꯥꯏꯅ ꯈꯟꯂꯒ ꯆꯪꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯔꯛꯄꯁꯤꯗ ꯑꯩꯅ ꯃꯦꯟꯂꯤ ꯏꯁꯥꯅ ꯍꯦꯛꯇꯪ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃ ꯗꯥꯏꯕꯦꯇꯤꯛ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯐꯥꯔꯁ ꯑꯩ ꯂꯩꯔꯤꯕ ꯀ꯭ꯂꯤꯅꯤꯀꯦꯜ ꯂꯦꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯣꯁꯄꯤꯇꯥꯜ ꯂꯩꯔꯤ ꯑꯁꯤꯗ ꯃꯦꯟꯂꯤ ꯑꯦꯟꯗꯣꯀ꯭ꯔꯥꯏꯅꯣꯂꯣꯖꯤꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯑꯩꯅ ꯗꯦꯇꯥꯁꯦ ꯔꯦꯖꯤꯁꯇꯔꯗꯒꯤ ꯌꯦꯡꯖꯔꯦ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟꯗ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯃꯦꯟꯂꯤ ꯑꯩꯅ ꯏꯝꯐꯥꯜ ꯏꯁ ꯑꯦꯟ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯦꯟꯂꯤ ꯇꯧꯕꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯝꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯇꯥꯖꯒꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯑꯃꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯦꯀꯥꯗꯃꯤꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯀꯥꯏꯁꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯣ ꯂꯦꯠꯁ ꯚꯤꯌꯔꯁ let's wait for a commercial break and let's come back again.
lamjingbatomtv, the first private satellite TV channel of Manipur. Now available at Tata Sky on channel number 1973. Nilupher am nungai mana ko. Nilupher gi akhoi gi yamna scientifically akhoi changsan birai se it's very rare and se akhoi am nungai je ko ta bada. Ado phare ado hujik ji kitang langthok piraga akhoi gi imai pa lekhum do. Ado su kitang young talent ni ko. Ado su mayam khangwe ye so can you tell me that? Egi lekhum se minuthong hafiz tata dagini. Aduga egi mama mamai mamingna Latifun Qureshi kawe. Maha homemaker amani. Aduga papa na Muhammad Firoz kawe. Papa na social worker ni. Aduga aigi ichininaw na mangani. Aina ani subi. Aduga aigi dada amale. Nupa amadang ni. Aduga nupi inaw nupi ahum mamaga. Ado itak sing se itak da lagi nupi se. Isi se hai tare ko. Ichi leiti. Dada le. Dada le. Ado family se ho social work su ibire pa na ko. Aduga education se kai degi thawai yaw na tawira kunina kai kai di hobira ke habdi kanogi level primary secondary aduga khoi kanogi level class 10 ke level ke se high school level po da school ani tamjare amana minuthong office ata da leba gani English school da tamjare class 4 po ba ado 5th to 10th ai Heli English school soibam lekai da leba da tamjare after 10th 11 and 12 from TZ higher secondary school adugi matungda graduation na ina DM College of Science te tawjare aduga master na Manipur University de tore anthropology department degi adugi matungda mo ai se MPhil gi damakta Delhi University da MPhil tawjare hoji na PhD tawjare Delhi University da okay very good adu hojiki PhD gi kano topics na kari hobi ke PhD ki topic se broadly health changsan jabane broad biologically plus socially aspect animal te yingzaraga ani se combine toraga how it affects the health of the population I have to say title comment on biosocial impact on health among the Delhi population that's why I thought Delhi ki population chinang loina not Delhi population Delhi particular na area ma na select obibra area se hadi PhD di akhoi area ma the focus to baharaga su sample size chawrakpana maramaraga pulap northwest Delhi ki leriba ayamba area khudima cover tawjai okay it's not Muslim population or Indian population ni later adum population da and lower se mostly population se ahum punsale habadi not Indian population not Delhi population haraga su moya the majority Banya population habane aduga Punjabi population da ni lady Khatriya habaga Arora habaga siki population ahum se punjara lawre adudi na hujiki keno su Manipur laksara ko hujiki na PhD keno da tawiri Delhi University tawiri ko premier institute ni Delhi University tawu ga isu adu mathik sar ga loini oirki ko kai keno that is very premier in India ko adu Manipur da mu laksara ko asai hoi gi research ma tawiri na ko hoi gi Muslim population de budi diabetics ki research tawiri ko sigi Kamna the whole population is think talk so khong na tai si yang ni all Manipur situation si da si kamo yan effect le ko lifestyle se change to re no sik ko lifestyle se asummatic change to ni na sugar di ko di consume di to ni adu madu ko burn down no budi leite na ko adu kamaina masi atai Muslim community da natna ko as whole population se di kamo yan na ngi research nang yaw ni da ko literature review to mo tam da di sumba population ni kam leba yaw ni da adu kam thingna bi ki Manipur haribus aina thingna jabada almost ayamano huzik almost 30 to 40% of the population of Manipur are affected by diabetes habadi almost a young 20 years ki angang digya angang haidi early adulthood hai tare ko sidai chinga 60 to 65 years for the yam leire hai tare
ꯍꯥꯏꯗꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯩꯅ ꯃꯦꯟꯂꯤ ꯃꯨꯁꯂꯤꯝꯗ ꯐꯣꯀꯁ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯣꯄꯨꯂꯦꯁꯟꯗ ꯁ꯭ꯇꯗꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯟꯅ ꯇꯧꯕ ꯑꯗꯨꯒ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯍꯥꯏꯗꯤ ꯕꯥꯏꯑꯁꯅꯦꯁ ꯂꯩꯖꯗꯦ ꯑꯩꯁꯤꯗ ꯍꯥꯏꯕꯗꯤ ꯔꯤꯁꯔꯁ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯔꯤꯁꯔꯁ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯣꯏ ꯀꯝꯄꯦꯔꯤꯖꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯑꯃ ꯀꯝꯄꯦꯔꯦꯇꯤꯞ ꯁ꯭ꯇꯗꯤ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯨꯊꯣꯛꯆꯕꯅꯤ ꯁꯨꯃꯥꯏꯅ ꯃꯦꯟꯂꯤ ꯗꯥꯏꯕꯦꯇꯤꯁ ꯍꯦꯟꯒꯠꯂꯛꯄꯒꯤ ꯍꯧꯖꯤꯛꯀꯥꯟ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯔꯝꯗꯤ ꯃꯣꯁꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯔꯛ ꯁꯦꯗ꯭ꯌꯨꯜꯁꯦ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏꯔꯦ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯔꯛꯄ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯐ ꯂꯥꯏꯐ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯗꯦꯟꯇꯔꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯏꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯪꯈꯣꯜ ꯀꯩꯀꯥ ꯁꯨꯔꯝꯗꯅ ꯇꯧꯔꯒ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯌꯥꯝ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯐꯨꯗ ꯍꯦꯕꯤꯠꯇꯅ ꯆꯦꯟꯖ ꯇꯧꯈꯠꯂꯛꯄ ꯍꯥꯏꯗꯤ ꯑꯞꯒ꯭ꯔꯦꯗ ꯐꯥꯁ ꯐꯨꯗ ꯌꯥꯝ ꯆꯥꯈꯠꯂꯛꯄ ꯁꯤ ꯃꯌꯥꯝꯁꯤꯅ ꯖꯪ ꯐꯨꯗ ꯌꯥꯝ ꯆꯥꯈꯠꯂꯛꯄ ꯍꯥꯏꯗꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯃꯣꯁꯂꯤ ꯃꯥꯒꯤ ꯃꯦꯟ ꯐꯦꯛꯇꯔꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯇꯦꯟꯁꯟꯁꯨ ꯌꯥꯝ ꯍꯥꯏꯒꯠꯂꯛꯏꯗꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯒꯠꯂꯛ ꯑꯗꯣ ꯁꯤ ꯗꯥꯏꯕꯦꯇꯤꯁꯀ ꯀꯩꯅꯣꯒ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯁꯦ ꯀꯌꯥꯝ ꯍꯦꯟꯅꯗꯤ ꯅꯛꯅꯒꯦ ꯃꯔꯤꯁꯦ ꯑꯣꯜꯃꯣꯁ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯩꯕ ꯂꯩꯅꯥꯅꯦ ꯑꯅꯤꯃꯛꯁꯦ ꯍꯥꯏꯕꯗꯤ ꯗꯥꯏꯕꯦꯇꯤꯁ ꯑꯦꯟ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯋꯦ ꯑꯣꯜꯃꯣꯁ ꯏꯆ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯔꯤꯁꯔꯁ ꯑꯌꯥꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯕꯦꯜꯗ ꯑꯣꯏꯔꯒꯁꯨ ꯃꯣꯏꯒꯤꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯥꯏꯟꯗꯤꯡꯁꯦ ꯑꯣꯜꯃꯣꯁ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯋꯦꯅ ꯍꯥꯏꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯀꯌꯥꯝ ꯕꯤꯄꯤꯁꯤ ꯀꯌꯥꯝ ꯋꯥꯡꯉꯒꯗꯤ ꯃꯁꯤ ꯁꯣꯏꯗꯅꯒꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯅꯤ ꯀꯥꯏꯁꯦ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯗꯤꯄꯦꯟ ꯑꯣꯟ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯝꯗꯤ ꯑꯩꯁꯨ ꯕꯤꯄꯤ ꯂꯩꯖꯔꯦ ꯍꯥꯏꯕꯔ ꯇꯦꯟꯁꯟ ꯂꯩꯖꯔꯤꯕꯀꯣ ꯗꯥꯏꯕꯦꯇꯤꯁ ナꯔꯝꯃꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯨ ꯂꯩꯗꯅ ꯑꯗꯣ ꯁꯤ ꯍꯦꯛꯇ ꯑꯗꯨꯝ ꯃꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯁꯤꯗꯤ ꯋꯥꯔꯨꯅꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯂꯩ ꯀꯥꯏꯅ ꯈꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯂꯩ ꯁ꯭ꯀꯦꯜ ꯑꯃꯗꯤ ꯂꯩꯕ ꯁ꯭ꯀꯦꯜ ꯍꯥꯏꯔꯒꯗꯤ ꯁꯨꯒꯔꯒꯤꯗꯤ ꯑꯩꯈꯣꯏ ꯔꯦꯟꯗꯝꯗ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯐꯥꯁꯇꯤꯡꯗ 100ꯀꯤ ꯃꯈꯥ ꯂꯩꯔꯒꯗꯤ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯑꯗꯨ ꯍꯥꯏꯄꯔ ꯇꯦꯟꯁꯟꯕꯨ ꯅꯥꯔꯗꯤ ꯃꯗꯨ ꯌꯥꯝꯅ ꯔꯤꯁꯛ ꯐꯦꯛꯇꯔꯁꯤ ꯋꯥꯡꯕ꯭ꯔꯥ ꯔꯤꯁꯛ ꯐꯦꯛꯇꯔꯁꯦ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯥꯛꯄꯗꯒꯤꯗꯤ ꯗꯥꯏꯕꯦꯇꯤꯁꯇꯒꯤ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯂꯥꯛꯄꯅ ꯍꯦꯜꯂꯦꯕ ꯍꯥꯏꯕꯗꯤ ꯗꯥꯏꯕꯦꯇꯤꯁꯇ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯂꯩꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯕꯤꯄꯤ ꯋꯥꯡꯈꯠꯂꯛꯄꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯩꯗ ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯄꯥꯊꯋꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯄꯥꯊꯋꯦꯁꯤꯗ ꯁꯣꯏꯔꯛꯄꯗꯒꯤ ꯁꯣꯝꯗ ꯍꯥꯏꯄꯔ ꯇꯦꯟꯁꯟꯒꯤ ꯆꯥꯟꯁ ꯋꯥꯡꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯍꯥꯏꯄꯔ ꯇꯦꯟꯁꯟꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯇꯥꯡꯅ ꯐꯪꯉꯤ ꯑꯗꯣ ꯅꯤꯂꯨꯐꯔ ꯑꯃꯨꯛ ꯕ꯭ꯔꯦꯛ ꯑꯃꯨꯛ ꯂꯧꯖꯒꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯦꯀꯥꯗꯃꯤꯛꯀꯤ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯁꯤ ꯁꯣ ꯚꯤꯌꯨꯋꯔꯁ let's wait for a quick commercial break and we'll come back again very soon. Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Welcome to Coffee with Times of Manipur once again, viewers, and we're having a conversation with Nilupher, young scientist, budding young scientist. Nilupher, welcome to it once again. Break matungda.
ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯤꯂꯣꯐꯔꯅ ꯔꯤꯁꯔꯁ ꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯤꯀꯣ ꯑꯗꯣ ꯀꯔꯝꯕ ꯀꯩꯅꯣꯒ ꯔꯤꯁꯔꯁ ꯕꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀ ꯅꯠꯇ꯭ꯔꯒ ꯄꯦꯄꯔ ꯃꯌꯥꯝꯁꯨ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯤꯗꯅ ꯑꯗꯣ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤꯔꯤꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯦ ꯀꯔꯝꯕ ꯃꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯨ ꯆꯪꯉꯤꯗꯅꯀꯣ ꯃꯔꯝꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯔꯟ ꯇꯧꯅꯤꯡꯗꯃꯛꯇ ꯑꯗꯨ ꯂꯔꯟ ꯇꯧꯔ ꯃꯇꯨꯡꯗ ꯗꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯄꯥꯔꯇꯤꯀꯨꯂꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯅ꯭ꯌꯨ ꯀꯩꯅꯣ ꯃꯌꯥꯝ ꯐꯥꯏꯟꯗꯤꯡꯁ ꯃꯌꯥꯝ ꯄꯨꯊꯣꯛꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯂꯩꯕꯤꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯖꯔꯒꯗꯤ PhD ꯂꯣꯏꯔꯒ ꯑꯩꯁꯦ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯄꯣꯁ ꯗꯣꯛ ꯇꯧꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯧꯖꯒꯦꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯌꯥꯝ ꯂꯩꯔꯤꯕ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯇꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯥꯗ ꯇꯝꯃꯛꯑꯒ ꯍꯥꯏꯕꯗꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯑꯥꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯒꯤ ꯈꯦꯠꯅꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯩꯔꯒꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯇꯕꯅꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯒꯥꯏꯗꯁꯨ ꯄꯤꯖꯅꯤꯡꯉꯦ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯒ ꯑꯣꯖꯥ ꯑꯣꯏꯅ ꯔꯤꯁꯔꯁꯇꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯅꯤꯄꯨꯔꯁꯦ ꯅꯣꯔꯠ ꯏꯁꯇꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕ ꯃꯐꯝꯅꯦ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯒꯤꯗꯃꯛꯇꯗꯤ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇꯗꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯕ ꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯥꯏꯗꯤ ꯔꯤꯁꯔꯁ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯟꯅꯕ ꯀꯌꯥ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯝꯕ ꯀꯩꯅꯣꯒꯗꯤ ꯄ꯭ꯔꯤꯃꯤꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀ ꯂꯩꯗꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯂꯩꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯒꯤ ꯄꯦꯄꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨ ꯇꯣꯏꯅ ꯇꯧꯕ ꯑꯗꯣ ꯀꯔꯝꯕꯗ ꯏꯟꯔꯣꯜꯒ ꯇꯧꯕꯤꯔꯒꯦ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯦꯟꯔꯣꯜꯗꯤ ꯇꯧꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩ ꯃꯃꯥꯡꯗ ꯑꯩꯅ MPhil ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ DST ꯁꯔꯞꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯖꯔꯝꯃꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩ ꯑꯦꯁ ꯑꯦ JRF ꯑꯣꯏꯅ ꯄꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯦꯟꯇꯔꯅ PI ꯑꯣꯏꯔꯒ ꯑꯩꯅ JRF ꯑꯣꯏꯅ ꯄꯥꯏꯖꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯅꯣꯂꯦꯖ ꯈꯔ ꯐꯪꯖꯩ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯑꯆꯪꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯖꯔꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ PhDꯒꯤ ꯃꯇꯨꯡ ꯑꯩꯅ PhD ꯍꯦꯛ ꯂꯣꯏꯈ꯭ꯔ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯂꯧꯖꯕ ꯌꯥꯏ ꯃꯦꯟꯇꯔ ꯑꯃꯗꯤ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯄꯔꯃꯅꯦꯟ ꯑꯣꯖꯥ ꯑꯃ ꯍꯧꯖꯤꯛꯁꯦ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔ ꯀꯌꯥꯃꯨꯛꯇꯤ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯨꯔꯒꯦ ꯁꯦꯃꯤꯅꯥꯔ ꯄꯦꯄꯔꯁꯦ ꯑꯣꯜꯃꯣꯁ 10 ꯃꯨꯛꯇꯤ ꯁꯨꯖꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯃꯦꯒꯖꯤꯟ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯖꯔꯅꯦꯜꯗ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 3 ꯐꯣꯡꯖꯔꯦ ꯑꯗꯨꯒ ꯕꯨꯛ ꯆꯦꯞꯇꯔꯗ ꯑꯃꯒ ꯐꯣꯡꯖꯔꯦ ꯕꯨꯛꯁꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ ꯃꯌꯥꯝꯅ ꯕꯨꯛ ꯍꯥꯏꯕꯗꯤ ꯆꯦꯞꯇꯔꯁꯦ ꯑꯣꯜꯔꯦꯗꯤ ꯄꯕ꯭ꯂꯤꯁ ꯇꯧꯈ꯭ꯔꯦ ꯏꯁꯥꯒꯤ ꯆꯦꯞꯇꯔꯗ ꯄꯤꯕꯤꯔ ꯗꯤꯐ꯭ꯔꯦꯟ ꯆꯦꯞꯇꯔꯁꯤꯡꯁꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯊꯔꯅ ꯏꯔꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯊꯔꯅꯦ ꯑꯦꯗꯤꯇꯦꯠ ꯕꯨꯛꯅꯦ ꯑꯦꯗꯤꯇꯦꯠ ꯕꯨꯛꯅꯤ ꯑꯣꯀꯦ ꯑꯗꯨꯗ ꯑꯩꯒꯤ ꯆꯦꯞꯇꯔ ꯑꯃ ꯌꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨ ꯀꯔꯤ ꯆꯦꯞꯇꯔ ꯀꯔꯝꯕ ꯕꯨꯛ ꯆꯦꯞꯇꯔꯁꯦ ꯑꯣꯀꯨꯄꯦꯁꯟ ꯑꯦꯟ ꯏꯟꯀꯝ ꯍꯥꯏꯔꯒ ꯑꯃꯪꯗ ꯗꯦꯜꯂꯤ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯏꯖꯕ ꯄꯦꯄꯔꯅꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯃꯤꯡꯁꯦ ꯐꯣꯔꯦꯟꯁꯤꯛ ꯗꯥꯏꯅꯥꯃꯤꯛꯁ ꯑꯣꯐ ꯐꯣꯔꯦꯟꯁꯤꯛ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤ ꯍꯥꯏꯅ ꯊꯣꯟꯖꯩ edited by Renu Tyagi and authority ꯍꯥꯏꯗꯤ authority ꯌꯥꯝꯃꯦ ꯑꯗꯨꯒ ꯃꯦꯟ ꯑꯦꯗꯤꯇꯔ ꯑꯃꯗꯤ ꯂꯩꯅꯤ ꯃꯦꯟ ꯑꯦꯗꯤꯇꯔꯁꯦ Renu Tyagi ꯑꯣꯏ ꯗꯣꯛꯇꯔ Renu Tyagi ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯝꯕ ꯑꯦꯟꯊ꯭ꯔꯣꯄꯣꯂꯣꯖꯤꯁ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯗꯦꯜꯂꯤ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯨꯁꯂꯤꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯨꯁꯂꯤꯝꯗꯗꯤ ꯍꯥꯏꯔꯤꯁꯦꯀꯣ ꯗꯣꯛꯇꯔꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯎꯔꯦꯕ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯏꯔꯤꯛꯁꯤꯗ ꯍꯦꯛꯇ ꯊꯋꯥꯏ ꯌꯥꯎꯗꯅ ꯏꯃꯥ ꯏꯄꯥꯁꯤꯅ ꯄꯨꯕꯤꯗꯅ ꯑꯩ ꯏꯆꯥ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯉꯩꯗꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯇꯣꯞ ꯂꯦꯚꯦꯜꯗꯁꯨ ꯑꯗꯨꯝ ꯌꯧꯔꯛꯏꯗꯅ ꯍꯧꯖꯤꯛ ꯇꯣꯏꯅꯁꯨ ꯈꯜꯂꯤꯗꯅꯀꯣ MBBSꯀꯤꯁꯦ ꯑꯗꯨꯝ ꯈꯜꯂꯤꯗꯅ ꯑꯗꯣ ꯁꯤꯒꯤꯗ ꯀꯩꯅꯣ ꯑꯃ ꯂꯩꯕꯤꯔꯦ ꯈꯪꯕꯤꯔꯦ ꯑꯗꯨꯒ ꯗꯦꯜꯂꯤꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯗꯦꯜꯂꯤꯗꯁꯨ ꯑꯗꯨꯝ ꯗꯦꯜꯂꯤꯒꯤ ꯃꯨꯁꯂꯤꯝ ꯄꯣꯄꯨꯂꯦꯁꯟꯁꯨ ꯑꯗꯨꯝ ꯌꯥꯝꯃꯤꯅꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯂꯈꯅꯧ ꯀꯩꯒꯤ ꯗꯤꯐ꯭ꯔꯦꯟ ꯖꯒꯥꯗꯒꯤ ꯃꯨꯁꯂꯤꯝ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯊꯦꯡꯅꯕꯤꯗꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯥꯡꯁꯤꯒ ꯑꯇꯣꯞꯄꯁꯤ ꯈꯦꯠꯅꯕ ꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯦꯠꯅꯕꯁꯦ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯗ ꯃꯨꯁꯂꯤꯝ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯣꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯇ꯭ꯔꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝꯗꯤ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯌꯪꯁꯇꯔꯁꯇꯕꯨꯗꯤ ꯌꯥꯝꯅ ꯂꯩꯈꯠꯂꯛꯑꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅꯀꯩ ꯍꯥꯏꯅꯤ ꯍꯥꯏꯌꯔ ꯁ꯭ꯇꯗꯤꯁꯇꯗꯤ ꯄꯥꯛꯅ ꯆꯪꯁꯤꯟꯗ꯭ꯔꯦ ꯃꯦꯟꯂꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯟ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯑꯌꯥꯝꯕ ꯆꯠꯅꯩ ꯑꯗꯨꯒ ꯑꯦꯁ ꯑꯦ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯌꯥꯝꯕꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯆꯠꯆꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ
ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯝꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗꯀꯣ ꯗꯦꯜꯂꯤꯒ ꯂꯈꯅꯧꯒ ꯃꯣꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯀꯥꯏꯅ ꯃꯦꯗꯤꯌꯥꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯃꯦꯗꯤꯌꯥ ꯇꯥꯕꯗꯨꯅ ꯑꯩꯈꯣꯏ ꯅꯥꯀꯣꯡ ꯑꯣꯏꯖꯔꯤꯅꯤꯀꯣ ꯑꯗꯨꯅ ꯈꯪꯖꯅꯤꯡꯕ ꯃꯣꯏꯔꯣꯝꯗꯗꯤ ꯀꯌꯥꯝꯅ ꯀꯩꯅꯣꯁꯤ एजुकेशन क्या लेबी के वुमेन एजुकेशन से ऑलमोस्ट अना अखोगी एरिया सिदा हदी दिल्ली यूनिवर्सिटी की एरिया सिदा इन उजबदा यूपी मुस्लिम नुपी याम तम्मे मुस्लिम नुपी दा ऑलमोस्ट इन थिंगनाबसी यूपी की याम थिंगने अदुगा कश्मीर साइड की खरा अमा उजे अदुगा साउथ इंडियन खरागा उजे अदुगा यूपी साइड यूपी लखनऊ दगे सुजी याम तम्मे हाइतारे मोइस याम तम वेरी गुड न्यूज़ निको मरमदी इंडिया सु हुजे के मॉडर्न वर्ल्ड हाइदी चाखलक हाइतारे को चाखलक पंदा नुपी सिंसु अचौबा इंपोर्टेंट नमो लेरिम ने मागी सोशल सेटअप से को अदु अखोइगी मणिपुर की कनो हाइतारेको मणिपुर की एजुकेशन सिस्टम से सिगा अखोई होय नेगेटिव ओने हाइड्रगसुको अदु मपान की एजुकेशन सिस्टम सिगा खेनबदी उबिब्रा मतलब कमाय माय तो खेनबसे पान लेते ना खंजबदा हाबदी अखोई की मणिपुर दा तमिबा अखोई आई इसामक से मणिपुर प्रोडक्ट ने हाबदी मणिपुर दा मखोंग सोमगा आई लोइसनबा आद लोइसनजबा अदु गेप हेक तमदा सिदा एमए लोरे सिदा लोय कांदा दिल्ली दा अतोपा एनवायरनमेंट चमतमदा गेप का केम लेबिदबरा से अहमद एक्सपोजर खितंग होय एडाप्ट तौनो हनबदा एक्सपोजर दी अखोई सिदा खितंग वाटपन मरम मरगा आदा हेक फर्स्ट टाइम एक्सपोज तौब कांददी यामना अखोई कीबा खरादी फौजे दो डिफरेंस दी पाकना थिंगनदे ना खनबदा मणिपुर से ऑलमोस्ट यामना एजुकेशन की लेवल ददी याम हाई वांगे एक्सपोजर खितंग वाले एक्सपोजर से हाबदी अखोई आद अते लमददी आई खंगजद्रे रिसर्च की लाइन दा हाइजरगे रिसर्च की लाइन दा अखोई सिदरगा आदगी एक्सपोजर वाले हाबदी अखोई सिदा लेजरिबा अखोई छात्रगै से इकायम थिगले अखोई से इकाय थिबन मरम मरगा सेमिनार कॉन्फ्रेंस यावबगी चांग से खरा वाले अदुना पार्टिसिपेशन से खरा वाटपन मरम मरगा हाइतबन नतबा इकाय मन मरम मरगा अदुगा आदा लेरिबा छात्रगैसिना मोय यामना एक्सपोज तो हाइदि मोय से मास्टर लेवल और ग्रेजुएशन लेवल दगी मोय प्रेजेंटेशन पिहन मना मरम मरगा मोय एक्सपोजर से याम वांग हाई एक्सपोजर दे हैबिचुअल ओरे मोय जस्ट क्लास दा ओके अदुम लाइक चुमना तंबदौ ना खल्ले मोय नॉर्मल प्रोसीजर इन खल्ले ओके अदु सिगी मतम खरदिको अखोय आंगांग सिंग हाइ तारेको जस्ट अदुगी इनोवेशन अमदि फर्स्ट टाइम दुदा दुम लैरेको आबगी सम मंथ 1 or 2 months probably को अदुगा अदु हेना अदुगी लेवल दुदा सक लाखरदि अदु मोइदि हेलेपुसु यामने बो हेलें खले अमरम मन्दी रोटेट अखोय ओलाइ दम रोटेट तौरमिना मोइ हान फागी खोगी लेवल दुदा लेवल अमदि मोइ खंग याम हाइवेनिंग अमबो हेली हाइदरगो पुदु माना तादे हाइतारेको अदु हाउ लॉन्ग इट टुक फॉर यू टू overcome that barrier ने लोगजगे बो हाइबा barrier और अखोगी यामना अखोई केनो अमा लेबो complex अम लेबसे how long it took for you to actually overcome that around 3 months I chunky abadi 3 months I yam kigraga haidi akhoi sida kai haikini khot kini hoi akhoi sida su kai haikini aduga ada akhoi gi haidi muslim haida manipuri as a manipuri oina moina kai khangi tauge habagi habadi akhoi se yamna haitabara na khanki gadra haina so adugi su nuai taba phaude kai gi haidi manipur gi product ni isama haidi manipur da poktabni manipur se yam sije adana miya mamang da haidi चांग ताहनिंगदबना मरम मरगा मणिपुर से चांग ताहनबे यादे ना खंजरगा इसे 3 months से इसा इथंता बिल्ड अप तौजे मनुंगदगी इसा पोटेंशियल लेरा कांदा खुदिंग माइ हाइदि थेंगनबा ngमगदमनी हाबिसे दुगा मरुइना एगी ओजा हुजुजी मेंटर ओइबिरिबा डॉक्टर मिनलधर माने याम सपोर्ट पिबी हाइदि अदुगुम्बा discrimination sport utte yamna nushina mana tawbi akhoi magi makhada tawjariba khudingma akhoi scholar mari lebi ahambada leirami hariba akhoi mari makse manipuri ahumni aduga nagaland amani habadi mari mak notice macha oiba amna luna toraga masamakte delhi machane ba adu am luna toraga habadi yamna akhoi se soft oy habasi soft oiba habasi mana नोई की वॉइस दे लाउड ओयो नोई याम सॉफ्ट ओय मले दिल्ली दा दु चटना रोय हाना माना याम ने अखोय पुकनिंग थोगत पी
ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒ ꯁꯨꯃꯥꯏꯅ ꯏꯟꯈꯠꯄꯤꯕꯅꯤ once you overcome then there's no looking back ꯑꯗꯨ ꯃꯔꯝꯗꯤ ꯑꯗꯨꯁꯨ ꯑꯗꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯒ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯂꯥꯟꯕ ꯆꯨꯝꯕ ꯁꯣꯏꯕ ꯁꯣꯏꯗꯕꯁꯤ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯀꯩꯅꯣꯗꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯦꯀꯣ ꯂꯔꯅꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯗ꯭ꯔꯥ ꯀꯤꯕ ꯑꯃ ꯀꯤꯖꯕ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯃꯌꯥꯝ ꯇꯧꯔꯛꯇꯣꯏꯁꯨ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥꯟꯒꯤ ꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟ ꯃꯤꯁꯤꯡꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯨ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯌꯥꯎꯔꯝꯗꯣꯏꯅꯤ ꯑꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯏꯀꯥꯏꯗꯦꯕ ꯀꯩꯁꯨ ꯁꯣꯏꯕꯁꯨ ꯀꯥꯏꯗꯦ ꯅꯦꯛꯁ ꯇꯥꯏꯝ ꯑꯗꯨ ꯂꯔꯅꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯔꯐꯦꯛꯁꯅꯤꯁ ꯑꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯦ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯕꯤꯔꯝꯃꯣ ꯑꯉꯥꯡꯁꯤꯡꯗ ꯅꯣꯏ ꯑꯩꯈꯣꯏ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯀꯤꯕꯤꯒꯅꯨ ꯑꯗꯨꯝ ꯕꯣꯜ ꯑꯣꯏꯔ ꯇꯝꯃꯨ ꯇꯧꯔꯒ ꯍꯩꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯩꯈꯤꯗꯣꯏꯁꯨ ꯍꯩꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯍꯤꯗꯟ ꯄꯣꯇꯦꯟꯁꯤꯌꯜꯗ ꯅꯣꯏ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣꯅ ꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯣꯛꯂꯛꯏꯕ ꯁꯥꯇ꯭ꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯨ ꯑꯩꯅ ꯃꯥꯁꯇꯔ ꯂꯦꯚꯦꯜ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯑꯣꯖꯥꯈꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯨ ꯃꯥꯁꯇꯔ ꯂꯦꯚꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯕꯦꯁꯤꯛ ꯅꯣꯂꯦꯖꯁꯦ ꯌꯥꯝ ꯐꯖꯅ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯑꯩꯈꯣꯏꯁꯤ ꯆꯥꯡ ꯇꯥꯗꯦꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯤ ꯆꯥꯡ ꯇꯥꯔꯕ ꯍꯦꯛꯇ ꯅꯤꯡꯖꯔꯒ ꯃꯤ ꯃꯃꯥꯡ ꯊꯣꯛꯄꯗ ꯀꯤꯕꯒꯤ ꯑꯃ ꯍꯩꯅꯕꯤ ꯑꯃ ꯂꯩꯕꯁꯦ ꯁꯤꯃ ꯊꯥꯗꯣꯛꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏ So just throw away the inferiority complex because we are if not superior but we are equal. We are equal ꯍꯥꯏꯕ ꯁ꯭ꯇꯦꯇꯁꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯝꯖꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯃꯥꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯝꯃꯤꯗꯣ ꯑꯩꯅ ꯇꯝꯃꯤꯕ ꯑꯣꯔ ꯃꯄꯥꯟ ꯂꯝꯒꯤ ꯃꯆꯥ ꯑꯃꯅ ꯇꯝꯃꯤꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯁꯦ ꯑꯣꯜꯃꯣꯁ ꯁꯤꯃꯤꯂꯔꯅꯦꯕ ꯑꯩꯈꯣꯏꯅ ꯇꯝꯃꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯈꯛꯇꯪ ꯈꯦꯠꯅꯕ ꯋꯥꯅꯤ different environment ꯈꯦꯠꯅꯕꯒꯤ just the time is to actually adjust to particular environment where we haven't actually landed ko adu particular environment today just taubu khatagine basingbugi sai level cha mane adu matamam de khoi matam de amuk khenabadi khitang leremedi hujikti noi khaneba kem leite khanbe yare matamam de akhoi gi matam haita internet ka tholu tingai de library is important ore meba akhoi gi mg duna tengde central library phangba direct sina akhoi macha oidene research ma tobugi whereas if you talk about Delhi ko or Mumbai to matam de gi EP-43 gi ha USIS ro British library ha ro natrag Indian gi library ha ro achau library मैम लेना नंगी रिसर्च मैम ले येबा रिसर्च मैम ले अदुगी मतम दुरदी होय मोइनी हेली काय खलम बुसु याबा हुजिकती like the world is a small market ni small global world ni ko global village ni ko on a loimak fange ba detail di hoy di am ka na option bago di direct am na internet le fambu di na te ko na authentic book to budi adu oga su particular knowledge level bhog di khoi compete adu chang ta de aduna khoi gi hojikagi generation hai tare new generation are very privileged khoi adum confidence to adu kamai tero confidence build up to ga de confidence build up to ba ha se khoi first akhoi isana self determination ham darkar oi akhoi isa ithanda khanjaraga akhoi na lai bese akhoi gi isa gi career se isana semja gi haraga di manungda akhoi na suhaina khanja dare aise mimang thoktragadi competition ha bese mimang thoktana oibiyadi aduna ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯥ ꯏꯊꯟꯇ ꯑꯩꯈꯣꯏꯒꯤ ꯂꯦꯕ ꯍꯥꯏꯗꯤ ꯑꯦꯁ ꯑꯦ ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯕꯇ ꯑꯣꯏꯅ ꯏꯁꯥ ꯏꯊꯟꯇꯒ ꯑꯩꯈꯣꯏ ꯁ꯭ꯀꯣꯂꯔ ꯃꯁꯦꯟꯒ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯍꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯁꯦꯃꯤꯅꯥꯔ ꯊꯣꯛꯄꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯁꯨꯃꯥꯏꯅ ꯇꯧꯖꯩ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯑꯇꯩ ꯑꯇꯩ ꯂꯥꯏꯟꯗ ꯆꯠꯂꯤꯕ ꯑꯉꯥꯡꯈꯩꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯕ꯭ꯂꯤꯡꯁ ꯑꯣꯏꯔꯣ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ almost kay hani academic ka mari leynaraga akhoi wari sanaba matamsidi yamna ikaidana ichinina do su yam frankly parents da su yam frankly khudimok share tobasi yam darkar oi habadi ki ba habasi share to thora kanda akiba se akhoi manghalle habadi khara share to thora as moi su khangni moi su khara mating bangakani habagi akhoi de isada thajaba leraga smaina aigi potential se develop to zarakpani nungaje khoi kano na chanupina legbirak na khoi anoba aitari inghalakliba nangsu inghalakne hairaga su khitang stage ma haigalani na amuke hena junior oba singda anoba no ba isa adia pb ba sa pb ba loina na khoi gi yamna budding young scientist ne haina dumba mayam haidare ko mapan gi mayam thengnaru kanda moduda ahen bani haina award ka phangbirak ba su aduna kano mo ojaraga example ojaraga we are very thankful we are proud of you on the viewers
ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯁꯥ ꯎꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯁꯨ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯄ꯭ꯂꯤꯖ come tomorrow and watch Times of Manipur once again, and we'll bring another very important personality over here. Thank you very much for watching. Thank you.